Loktak mapaugi update singbu miyeng tabiriba punamakpu taramna oksabaga loinana ikai khumnabu chari ngasigi ahan boina iduning thawhairiba PS asigi post amakak lakhotcharaga miyamda khudol tamjage Jiribam ki Borobekra police station da attack tawbada sizinaba kuki terrorist sing dagi phariba khulai sing asi RPG rocket launcher AK rifles na chingba yauri hairiba RPG rocket launcher asibu chumnagi khulngakpa beles volunteer na sizinaba haiba khulai ro haiba wahang hangli Borobekra police station amadi CRPF camp marakta leiba miyoi chamamuk leiba relief camp amadi manak nakpa yum dukan singni kuki terrorist singna yum mai dukan tharam liba ase yum mai thaba loiraba matung dani nupi angang yauna makoi taruk phaduna pukriba ase madugi matung halakpadani kuki terrorist singna Borobekra police station da attack tawkhiba du senthokpa nanghaudaba miyoi ani amasu yum mai chakpada shikrabani haiba wafam phongdokli makhatana security personnel singnasu makhoide attack taroktriba makhai khut halaga nomai kaptaba sina yamna laina kuki terrorist singna jiribamta yummai thale faraga pukiba nupi angang phangnanaba sakana phangdri pawba thigadabane search operation makha chathabiu CRPF na kuki terrorist halubagini kuki CSO singna kuki taba mafamda CRPF leiba yaroi haina lauriba se attack taroklabadi khut hanba tabani Kuki terrorist singda free hand piraka maitai khul mai thandana mi halandana nupi angang phandana thamlasi haibra central forcing talaktana ba haiba wang hangli yum mai tharaba phawba nupi angang kidnap tawkhraba phawba security personnel singda nomai kablak triba makhai kuki terrorist sing asi pharoi dori bra haiba makhatana wang hangli Jiribamta CRPF na kuki terrorist kara tangkhaire hai search operation ga mari lainana adukini Churachandpur amadi Kangpokpida kuki irang hauriba CRPF laukthokro laurakliba ase shiribe sing adu kuki beles volunteer natte phajana train tawraba RPG kapa ngamlaba kuki terrorist ngaktani kuki terrorist sing adugi marakta KNA KNF NKLA yauri haibo pham thamli makha satharakpada media coordinator kokomi student front ki S Vidyanandana khuyek piraba chirola makhak miyamda thamjage Micham miyamda attack tawbada halengba leitraba chin kuki narco terrorist singna haukiba numit kharni asida jiribam ki tongan ba mafam singda leptana attack tawrokpa maitegi yum kai kaya leptana mai tharakpa amadi micham miyam kaya hatpa tukpa taroklabasu lengak ama leiri haibagi mating phudoktuna sapsana thengnaba ngamdaba amadi chin kuki narco terrorist singna phajin khiba pikliba angang ahum amadi nupi ahum punna miyoi taruki langla langjil ngasi phawba puthokpa ngamdaba si laibak thibani amadi makhoigi khungul linaba lengaki leiriba agency singnasu honadaba si kokomi student fronts na akanba maongda yaningdaba phongdokchari maramaduna chinkuki narco terrorist singna phajinduna thamlibe miyoi taruk asibu tekta kaidana thadoroknaba demand tawraduna amadi lengaki mating phudoktaba thawong amadi micham miyambu ngakpi shinbiba ngamdraba lengaki mayokta Hayeng 14 November 2024 ki ayuk pung tara makhaidagi pung tara mathoi makhai phawba namdamasida leiriba school khudingmakki mahiroi singna black badge thetuna protest tawbinaba amadi school gi oja sing amadi authority khudingmakna su khongjang asibu sagot piduna mateng pangbinaba kokomi student fronts ki mekhaidagi appeal tawjari haiba wafam thamli makha satrakpada day to day jiribam DDJ hairiba PSSC gi post amakhak lokhotcharaga miyamna thamjage akaknaba paw ama phangbadagi Manipur Police ki IGP John 3 na lead tawduna Jiribam district ki police CDO team 87 battalion CRPF 156 battalion CRPF na saruk yaduna Jiribam ki Sapan Nagar area amadi manak nakpa singda search operation ama ngarang ayuk angan mada sathakre hairi target adudi mafam aduda phangma ngamdrabasu mafam adudagi ahan bada 2 double barrel strap bore ani subada 1 2-inch mortar ahum subada 36 live barrel cartridge mari subada 5 empty barrel cartridge phagat pangam le hairi makha satharakpada hi yai khoma news sariba PSSC gi post amani khak lokhotcharaga miyamda thamjage National Highway 2 da lamdamasigi tangai fadana nongmada changdraba yadraba potchai puduna lakpa gari ahum hairiba lambi asida apanba yaudana pusilakre National Highway 37 da blockade na maram oidaga gari sing lambi da panduna leiri Manipur district puna makta pamdaba tawdok thoktanabagi damak chinga masung tamda puna checkpoint
चामग मपन हांगदोना अचत अवोंगसिंग चेक तौबगी थबक चथखरे हाइरि मखाताना चुराचांदपुर डिस्ट्रिक्ट की मनुंगसना लैबा आइसकोलेंड विलेज एरिया दा सिक्योरिटी की अपुनम कॉम्बाइन टीम अमना थीबो हुंबगी थबक चथबदा खुलाई पाइबरसिंगना लोटसिनदुना थमलंबा ओइगनी चिंगनबा 303 राइफल अमा 9mm पिस्तौल अमा शॉर्ट RG मॉडिफाइड पंपी अनि लॉन्ग RG मॉडिफाइड पंपी अनि काप यारिबा AK-47 मारू मंगा काप यारिबा 9mm मारू अनि ट्रेप बोर्ड कार्ड कैशेस मारी काप यारिबा 303 राइफल मॉडिफाइड मारू तराग निपान ब्लैंकेट्स तराग तरुक हेड्स अनि अमदी स्काप अमा पगत पंगम लेहारी पेस असिगी मखाताना नोने डिस्ट्रिक्ट की मनुंगसना लैबा रोंगमई बाजार मनाक्ता सेनबा इजई अगारा आ टोरेल हाइना खंगनबा असिदा नन लोकल अमगी असिबा हक्सांग ताउथरकले हाइरी नन लोकल असिगी असिबा हक्सांग असि ngasi ayuk pung 8 makairom tarakpa duaida thengnarakibani पुलिस तगी फंगबा रिपोर्ट्स अमगी मतुंग इन्ना लाइकिद्रबा नन लोकल असि बिहार दगी रंजित साहा निफुगा तरुक अपोकपा राममूर्ति साहा कवि हाइरी महाक प्राइवेट कंपनी अमदा थबक सुबा सिदमेनी हाइबा खंगमंगमखी पुलिस की रिपोर्ट्स की मतुंग इन्ना हाइरिबा नन लोकल असि यू का हेना थक्सिनबदगी तोरेल असिद तासिनुना इराकनाबदगी शिरंबा याय हाइना थाजनरी नोने पुलिसना असिबा हक्चांग अदु लौखत्तुना अननेचुरल डेथ केस अमा रजिस्टर तौख्रे हाइना पावसिदा मखातारी मखा सथरकपदा द नोमैडिक क्रेशन साइरिबा पेज असिगी पोस्ट अमखक लखोचगी कुकी ललौबसिंगना फाखिबा तरुक थदोक्ट्रि फावबा असिबा हक्चांग पिरोय हाइना पोस्टमार्टम हौरकपदा मिनिस्ट्री ऑफ होम अफेयर्स ना थिंजिनख्रे हाइरी मखा सथरकपदा मणिपुर मैतै पंगल वेलफेयर ऑर्गेनाइजेशन MMWO की प्रेसिडेंट बोबोई कुरीमयुमना खुयक पिरबा चेरोल अमखक थमजरगा अरोइबो ओइजगे हौखिबा नवेंबर की तांग तरगा माथोई 2024 दा जकुरादोर नियर बोरोबेक्ट्रा पुलिस स्टेशन इन जिरीबाम डिस्ट्रिक्ट तगी फाखिबा मरा लैजद्रबा नुपी अंगांग मखोई तरुकपु मियोइबगी मिनुंगसी येंगलगा असोय अंगाम अमदी कंडीशन अमत्ता यावदना थदोक पिरउ हाइरी मखोइबु ओटनैबा अकी तुजुंग पुअंदना मियोइबा मसेलनि हाइबा वखल थमलगा पिकलिबा अंगांग हाइबा असे ईश्वरगा पंककनि मखोइबु ngakpi shenbiba हाइबसे धर्म जात बिजात थीदना अखोइ पुनमकी दायित्वनि हाइबा खनथरगा मखोइबु थदोक पिरउ हाइरि ईश्वरना अखोइदा पिरिबा शांति अमदि नुंगसिनबगी मेसेज अदुबु तुंग ओइनरोइसे अखोइना चलिबा धर्मगी होली बुक सिंग असिदा इरिबा असेंगबा नुंगी ओइबा धर्मगी पौजल अदुबु तुंग इलगा मी मसेल की मरक्ता ई तानबा हिंसा की थबक तौरैसि हाइना कुकीचा सिंगदा अपील तौजरी अखोइ मसेल की मरक्ता धर्मना लाना पोक्थोक्तुना धर्मगी असेंगबा अचुम्बा तुंगोइनरगा धर्मना पल ओइरगा मिशी मिना अवासाइथेंग अमना अमदा पिरगुमसि अखोइ अमत्त ओइना महौसागी पुंसीदा हंजिनबा ngamnaba होनामिनसि हाइबा वफम असि थमजरगा ngasiगidi matang saida luisinjare।